Manipuri story content ki channel da lakpiriba mayam singbu kurumjari amadi thagtchari ngasidi mayam gi mafam da video ama purakchari video asi sakpudi uchararoi adubu question oina mayam da hangjage question asi aruba natte adubu yamna maru oibani punsi gi maramdani question asi hangbada wari macha masu haijarkkke lijarkkke wari sigi loinana question duzu hangjarkkke mayamna chanbiduna answer adu pibiyu question asi nupi gi anambadi oire nupi gini nupi na kamaina punsi da chatkani haiba adugi question ni aina sum thengnajarakpada o hana haihaujage karino di video asi mi amada hekta palaga mangonda laman khumge natraga magi mapunsi manghalage haina semba natte adubu tabidiba nupi mayam singi kanagadra haina semjabani ima ibel adagidi iche ichan sing maruoina asina tabibo oirabadi munna tasinbiyu amadi khanbiyu madu haizari wari oina hana macha matek ama lisage aina sum khangakpada nupi ama leye mamingse bembem heta kausanjarage bembem sigi mama ama lei manaw nupa ama lei yumda makoi ahum khatane mama na kaithel kajai amadi yumdu pui mama di yamna ingtapi yamna fai manaw nupa su adum nupa thoi gyan tai adu bembem di kari haiba tare yum amada mi loin phawodi yade bembem di chahi kunipan sure adu ma luhongdri aduga bembem se lekai gi maramda su yamna ngangba pami amagi yumda chatlaga amagi wangangba somna mu chatlaga adugi wangangba adu ta sunatana ne mahakna chatpa khudingi mahagi yumgi nungaitaba yumgi awaba makti haiba yadre mahak mangonda nungaisadaba phawba khudingmak samna hairabada aigi imana adu hai ingonda aigi imana asi tawi aigi inawpana asi tawde mahakna ingonda sumaina hai asigumba wahei singse yamna mingonda lithokalli aduga wathi oina sungangi ko asigumba nature se nupi amadadi adumaina ngangbada fatte haina khanjai adu mayamna haibirmmu nupi ama oiragadi sumaina tawbasi fabra fattabra haina comment ibirmmu aduga nupi ama oirabadi kamaina chatkani mige mayumda chatlubada karamna hata changani thonganda heta changjallaga imungda heta changjangadra asigumba si bembem khara tawgalli aduna kamaina mayamna takpirammu kamaina tawgani haina nupi ama oirabadi yumda changbada kamaina changani mingonda wangangbada kamaina ngangani aduga aigi imungi problem singse kanada haigani kanada tanagani haibado punsigi lambi asida chumna nupi ama oina chatpada inglemna chatnabagidamakta mayamna sum haibirmmu comment oina takpirammu pazage amadi mathanggi video dosu pathokjarkkke yaragadi khangatlaga asi haizari mayamda maduni ngasigi wari macha haiba tare aduga mayamda hangjariba question adudi bembem haiba nupi asigi punsigi maramda haiba tare magi nature gi maramda amadi adugi question adu hangjari adu mayamna chanbiduna answer di haiba magyadre adubu paukhum chamanaida manipuri english mayamna sum ibirmmu mathanggi video da pathokjarkkke amadi mayam tabiriba mayamna su comment singbu pabiyu aduga khangjinbiyu amadi paratambiyu khanthabiyu bembem dongna tawrabadi hongminnasi haina mayamda haizari thagtchari